Hairang Lairang Channel na mayamgidamakta pujarakli phungawari Maram Chengbou amadi Kai Ningthau. Thaina mamangaida umang amada yamna kanba kai amana sa singgi ningthau oiduna palami. Mapangal asonba sa singbu ot nairami. Adubu umang adugi sa singna mabu nungsiramde. Umang aduga thangnana leiba kul amada Maram Chengbou kauba asingba nupa amasu leirami. Makoy ani asi yamna luna tinarami. Adugumnadi oiraga Kai Ningthau asinadi Maram Chengbou bu usitpiramde. Karem kathainabi maramdi madi sa mayamgi ningthauni aduga mapangalsu kalli. Maram Chengbou di asingba minina khangsinnade tanja phangbada laman khunggi haiduna ngaiduna leirami. Nongmadi Kai Ningthau aduna Maram Chengbou bu chak kaurami. Maram Chengbou su harau harau chak chaba laklami. Kai adugi leifam yauraba matungda umang aduda leiba Kai mayam ama Kai Ningthau du unaba laklami. Kai Ningthau aduna Maram Chengbou bu Kai mayamna udanaba mongsong amada lotale. Kai mayam aduna thunglaraba matamdadi mihing manam namledo makoina Kai Ningthau da hairei. Iningthau swaisi mihing manam nami. Iningthau na sabi kibagi machet maranga aremba leiragadi kita chajage. Wadu tabada Maram Chengbou pakhatpana loikre. Aduna kari tausige khalami. Marak thatna Aikoina game sanaraga 50 lakh sena tanba yai. Players Sport app ta yauriba icham chamba game singdi Carom, Call Break, Chain Reaction, Sticky Bird, Ludo, Snake and Ladder, Fruit Slice asina chingbani. Rami hairiba game asi sanaraga supnatagi paisa amakak tinglaga makhal makha kayagi prize phangba yai. Players Sport hairiba app asi easy withdrawal yaraba mi masing 10 million henna download tawraba India da sajaba secure oiraba app amani. Masida nungtigi anau-anauba offer kaya amasu piri. Players Sport hairiba app asi friends singda invite tawraga place 200 hairiba referral code asi sizinaraga lupa chani fauba bonus phangbayai. Bonus asina atopa game sing haibadi Sip Fight, Ant-Man, Chess, Hausi, Quiz na chingba kaya sanabayai. Aikoina friends singda refer tawraga makoigi earning gi 2% amasu phangbagi kanabasu yauri. 50 lakhs phangnabagi damak game sing asibu sanabiyu. Players Sport bu download tawnaba description da link hapcharamge. Amaromdana Kai mayamna hairakpa adu Kai Ningthauna khumlai. Inaisa tote kauba sathikraba thawai panba ama laklamba tai. Madi kaisi yamna pamna chajabani. Madugi jiba adu mi manam nambani. Kai Ningthaugi wadu tabada kai singdu haifet khanjanarami. Adubu tote kauba kai chaba ama lei haibadi amuktasu tadribanina thajaramdi. Kai mayamna thirakpada mongsongda lotliba Maram Chengbou bu uthokre. Maram Chengbou na kari tausige haina leiduna yenglakpada khongdrum akangba ama ure. Madu tap lauraga kamduna khongba yananaba thuna semlaga tote tote haina kamduna khongle. Makhondu tabada kai singadu tote oiramale thawai hinghauraga loire khanduna khurup thaduna chenkre. Maram Chengbou mathwai hinghaure. Adudagidi Kai Ningthau aduna Maram Chengbou bu angakpa pokhallage haiduna asukpa umang manungda pusinkirami. Lambida uhai tekthakai panba hai pambi ama thengnari. Magi tauba ngamjaba haijaba mahai kaya adu utlage khanduna hairei. Itaw masigi uhai si yamna haubani. Nangna karag amukta heglau chaminasi. Adubune tu
ꯑꯥꯗꯒꯤ ꯑꯆꯧꯕ ꯑꯃꯈꯛꯇꯪ ꯇꯣꯉꯥꯟꯅ ꯄꯥꯜꯂꯤꯕꯁꯤꯗꯤ ꯍꯦꯛꯂꯨꯅꯨꯀꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯔꯥꯝ ꯆꯦꯡꯕꯧꯗꯨ ꯆꯥꯅꯤꯡꯕ ꯄꯣꯛꯂꯦ ꯃꯨꯟꯅ ꯈꯜꯂꯤ꯫ ꯎꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯒ ꯀꯥꯈ꯭ꯔꯦ꯫ ꯍꯩ ꯑꯃ ꯍꯦꯛꯂꯒ ꯆꯥꯗꯨꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯥꯎꯔꯦ꯫ ꯃꯇꯥꯎꯅ ꯆꯥꯅꯅꯕ ꯊꯥꯗꯔꯛꯏ꯫ ꯍꯩꯗꯨ ꯑꯣꯛꯅꯅꯕ ꯆꯥꯔꯦ, ꯍꯦꯛꯄꯁꯨ ꯍꯦꯛꯂꯦ꯫ ꯀꯩ ꯅꯤꯡꯊꯧꯅ ꯍꯦꯛꯂꯨꯅꯨ ꯍꯥꯏꯔꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯩꯗꯨ ꯍꯦꯛꯇꯨꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯂꯛꯂꯤ꯫ ꯍꯩꯗꯨ ꯇꯥꯞ ꯄꯥꯏꯔꯨꯕꯗ ꯈꯪꯍꯧꯗꯅ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯈꯨꯔꯛ ꯍꯥꯡꯗꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯤꯡꯈꯪ ꯃꯌꯥꯝ ꯑꯃ ꯊꯤꯟꯗꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯀꯩ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯃꯤꯇ꯭ꯔꯪ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯄꯥꯏꯔꯝꯕ ꯍꯩꯗꯨ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯇꯤꯡꯈꯪꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯁꯤꯠ ꯅꯥꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯃꯔꯧ ꯆꯥꯎꯏ ꯍꯥꯏꯕꯁꯨ ꯈꯪꯂꯛꯄꯗꯒꯤ ꯃꯔꯥꯝ ꯆꯦꯡꯕꯧ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤ ꯑꯁꯤ ꯇꯤꯟꯅꯔꯛꯄꯅ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯔꯥꯝ ꯆꯦꯡꯕꯧꯁꯨ ꯀꯩ ꯅꯤꯡꯊꯧ ꯑꯁꯤ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯒꯦ ꯈꯟꯗꯨꯅ ꯀꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯇꯥꯎ, ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯥꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯄꯨꯛꯇꯤ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯏꯇꯥꯎ, ꯀꯔꯤ ꯀꯔꯤꯅꯣ ꯈꯤꯇ ꯄꯤꯖꯧ ꯍꯥꯏꯗꯨꯅ ꯀꯩ ꯅꯤꯡꯊꯧꯗ ꯍꯥꯏꯔꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯀꯩ ꯅꯤꯡꯊꯧꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯖꯤ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯗ꯭ꯔꯕ? ꯑꯗꯨꯗꯤ ꯏꯇꯥꯎ ꯂꯩꯔꯝꯃꯨ, ꯑꯩ ꯌꯥꯝꯅ ꯊꯨꯅ ꯁꯖꯤ ꯑꯃ ꯅꯪꯒꯤ ꯐꯥꯕꯤꯔꯨꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯂꯩꯊꯔꯛꯂꯕ ꯃꯇꯝꯗ ꯐꯖꯈ꯭ꯔꯕ ꯁꯖꯤ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯔꯥꯝ ꯆꯦꯡꯕꯧꯒꯤ ꯃꯃꯥꯡꯗ ꯁꯖꯤꯗꯨ ꯊꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯔꯥꯝ ꯆꯦꯡꯕꯧꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯉꯁꯤꯗꯤ ꯃꯩꯗ ꯂꯧꯔꯒ ꯍꯥꯎꯅ ꯆꯥꯁꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤꯗꯤ ꯃꯩꯒ ꯍꯧꯕ ꯌꯥꯕ ꯐꯨꯡꯒꯥꯁꯨ ꯎꯗꯦ꯫ ꯃꯗꯨ ꯇꯥꯕꯗ ꯀꯩꯗꯨꯅ, ꯑꯩꯗꯤ ꯂꯧꯔꯒ ꯑꯃꯨꯛꯇꯁꯨ ꯆꯥꯗ꯭ꯔꯤ, ꯃꯩꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯒꯗꯣꯏꯅꯣ ꯏꯇꯥꯎ? ꯃꯔꯥꯝ ꯆꯦꯡꯕꯧꯅ, ꯇꯨ ꯆꯤꯡ ꯃꯌꯥꯗ ꯂꯩꯊꯔꯛꯂꯤꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯁꯤ ꯃꯩꯕꯨꯟꯅꯤ꯫ ꯏꯇꯥꯎꯅ ꯃꯁꯤꯕꯨ ꯐꯥꯔꯒ ꯑꯃꯨꯛꯇꯪ ꯄꯨꯕꯤꯔꯛꯂꯕꯗꯤ ꯃꯩꯁꯨ ꯋꯥꯠꯂꯔꯣꯏ, ꯏꯪꯕꯁꯨ ꯂꯩꯔꯔꯣꯏ, ꯐꯥꯔꯛꯄ ꯁꯥ ꯈꯨꯗꯤꯡ ꯌꯥꯏ ꯌꯥꯏꯗꯨꯅ ꯍꯥꯎꯅ ꯆꯥꯕ ꯌꯥꯔꯗꯧꯅꯤ꯫ ꯑꯩꯒꯤꯁꯨ ꯏꯇꯥꯎ ꯃꯩꯕꯨꯜ ꯃꯌꯥꯝ ꯑꯃ ꯐꯥꯗꯨꯅ ꯏꯃꯨꯡꯗ ꯌꯣꯛꯂꯤ꯫ ꯏꯁ, ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯇꯥꯎꯗꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯔꯒ ꯃꯩꯕꯨꯜ ꯑꯃ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕꯣꯔꯦꯀꯣ? ꯃꯔꯥꯝ ꯆꯦꯡꯕꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩ ꯅꯤꯡꯊꯧꯗꯨ ꯏꯀꯥꯏꯔꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯃꯩꯕꯨꯜ ꯑꯁꯤꯇꯗꯤ ꯐꯥꯔꯨꯔꯒꯦ꯫ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯈꯣ ꯍꯥꯏꯔꯝꯂꯒ ꯀꯩ ꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨꯅ ꯆꯦꯟꯈ꯭ꯔꯤꯉꯩꯗ ꯃꯔꯥꯝ ꯆꯦꯡꯕꯧꯅ ꯎ ꯑꯀꯪꯕ ꯑꯅꯤ ꯇꯛꯅꯗꯨꯅ ꯃꯩꯕꯥ ꯆꯤꯡꯂꯒ ꯃꯩ ꯍꯧꯔꯦ꯫ ꯁꯖꯤꯗꯨ ꯅꯤꯡꯊꯤꯅ ꯃꯨꯟꯅ ꯂꯧꯊꯣꯛꯂꯒ ꯃꯕꯨꯛ ꯊꯟꯅꯅꯕ ꯆꯥꯊꯣꯛꯂꯦ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯩꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯏꯀꯥꯏꯅ ꯃꯩꯕꯨꯜꯗꯤ ꯐꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯔꯦ꯫ ꯃꯗꯨꯗ ꯃꯔꯥꯝ ꯆꯦꯡꯕꯧꯅ ꯃꯊ꯭ꯋꯥꯏ ꯋꯥꯁꯤꯟꯅꯗꯨꯅ, ꯐꯔꯦ, ꯑꯩꯗꯤ ꯂꯥꯝꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝꯗꯒꯤ ꯃꯩ ꯂꯧꯔꯨꯔꯒ ꯁꯖꯤꯗꯨ ꯌꯩꯊꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯁꯖꯤ ꯑꯌꯥꯏꯕ ꯃꯆꯦꯠ ꯑꯃ ꯄꯤꯔꯦ꯫ ꯀꯩꯗꯨꯁꯨ ꯁꯖꯤ ꯑꯌꯥꯏꯕ ꯆꯥꯔꯦ꯫ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇꯁꯨ ꯁꯥ ꯑꯔꯧꯕ ꯆꯥꯔꯛꯇꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯕꯣꯏꯔꯦ꯫ ꯏꯇꯥꯎ, ꯁꯖꯤ ꯑꯌꯥꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ, ꯈꯔꯒ ꯆꯥꯈꯤꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯔꯥꯝ ꯆꯦꯡꯕꯧꯅ, ꯏꯇꯥꯎ, ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯎ, ꯌꯥꯝꯅ ꯍꯥꯎꯕ ꯁꯗꯨꯝ ꯑꯃ ꯑꯩꯅ ꯏꯇꯥꯎꯒ ꯆꯥꯃꯤꯟꯅꯅꯕ ꯊꯝꯖꯤꯜꯂꯤ꯫ ꯃꯁꯤ ꯏꯜꯂꯝꯂꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯨꯗꯤ ꯊꯥꯖꯗꯨꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯏꯇꯥꯎ ꯏꯜꯂꯛꯑꯣ ꯍꯥꯏꯔꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯔꯥꯝ ꯆꯦꯡꯕꯧꯅ ꯉꯛꯁꯪ ꯉꯥꯡꯕ ꯁꯍꯤ ꯃꯩꯇꯥꯜ ꯑꯃ ꯀꯩ ꯅꯤꯡꯊꯧꯒꯤ ꯀꯥꯊꯣꯛꯂꯤꯕ ꯌꯥꯅꯨꯡꯗ ꯊꯛ ꯍꯦꯛ ꯊꯥꯗꯩ꯫ ꯀꯩ ꯅꯤꯡꯊꯧꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯀꯣꯟꯗ ꯍꯣꯠꯇꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯥꯝ ꯆꯦꯡꯕꯧꯅ ꯀꯝꯗꯧꯏ ꯉꯁꯤꯗꯤ, ꯂꯃꯟ ꯈꯨꯝꯂꯦꯗꯣ ꯍꯥꯏꯗꯨꯅ ꯁꯖꯤ ꯑꯌꯥꯏꯕꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯀꯩ ꯅꯤꯡꯊꯧꯗꯨ ꯌꯥꯅꯨꯡꯗ ꯃꯩꯅ ꯄꯣꯛꯇꯨꯅ
ꯀꯔꯤꯃꯠꯇ ꯆꯥꯕ ꯊꯛꯄ ꯌꯥꯗꯅ ꯂꯩꯔꯤ꯫ ꯇꯁꯦꯡꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯎꯃꯪꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝꯗꯤ ꯀꯩ ꯅꯤꯡꯊꯧꯅ ꯅꯥꯕꯁꯤꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯍꯪꯕ ꯆꯪꯕꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯤꯟ ꯑꯃꯅ ꯀꯩ ꯅꯤꯡꯊꯧꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ, ꯐꯅ ꯀꯨꯏꯔꯦ ꯃꯄꯥꯜ ꯊꯣꯛꯂꯛꯇꯕ, ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯤꯟꯗꯨ ꯎꯕꯗ ꯀꯩ ꯅꯤꯡꯊꯧꯗꯨ ꯍꯔꯥꯎꯏ꯫ ꯀꯩꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯟ ꯑꯗꯨꯗ ꯂꯤꯔꯦ, ꯑꯗꯨꯒ ꯃꯔꯥꯝ ꯆꯦꯡꯕꯧꯕꯨ ꯍꯥꯠꯇꯨꯅ ꯂꯃꯟ ꯈꯨꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯅꯦꯛꯂꯦ꯫ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯔꯥꯝ ꯆꯦꯡꯕꯧꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯤꯟ ꯑꯗꯨꯅ ꯃꯔꯥꯝ ꯆꯦꯡꯕꯧꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯈꯪꯂꯗꯨꯅ ꯃꯔꯥꯝ ꯆꯦꯡꯕꯧꯅ ꯂꯤꯟ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯄ ꯎꯇꯣꯡ ꯑꯃ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯝꯂꯤ, ꯑꯗꯨꯒ ꯂꯤꯟ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯎꯆꯤ ꯑꯆꯧꯕ ꯑꯃꯈꯛ ꯎꯇꯣꯡꯁꯤꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯆꯥꯊꯣꯛꯂꯁꯤꯔꯅꯦ? ꯃꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦꯗ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟꯗꯨ ꯎꯇꯣꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯤꯟ ꯑꯗꯨ ꯃꯃꯤꯠ ꯃꯃꯥꯏꯗꯨ ꯃꯣꯔꯣꯛ ꯃꯀꯨꯞ ꯃꯌꯥꯝꯗꯨ ꯆꯪꯗꯨꯅ ꯁꯥꯕꯅ ꯉꯥꯎꯔꯦ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯤꯟ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯩ ꯑꯗꯨꯒꯤ ꯃꯅꯦ ꯊꯣꯛꯄ ꯍꯧꯗꯣꯡ ꯑꯃꯅ ꯀꯩ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯗꯤ ꯇꯁꯦꯡꯅ ꯀꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯨꯅ ꯆꯠꯄ ꯅꯠꯇꯦ, ꯀꯂꯛ ꯄꯦꯟꯗꯨꯅ ꯍꯪꯕ ꯆꯠꯂꯤꯕꯅꯤ꯫ ꯀꯩꯗꯨꯅ ꯃꯅꯦꯗ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯧꯗꯣꯡꯅ "ꯏꯃꯥꯏꯄꯦꯝꯃ, ꯋꯥꯔꯨꯅꯨꯗ, ꯅꯅꯦꯅ ꯏꯂꯥꯏ ꯂꯥꯏꯅ ꯂꯃꯟ ꯈꯨꯝꯕꯤꯒꯦ, ꯏꯇꯨꯡ ꯏꯜꯂꯛꯎ" ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯔꯥꯝ ꯆꯦꯡꯕꯧꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯍꯧꯗꯣꯡꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯂꯩꯈꯨꯜ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯐꯠ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ, "ꯍꯥꯏ, ꯃꯔꯥꯝ ꯆꯦꯡꯕꯧ ꯂꯥꯛꯂꯦ ꯂꯣꯠꯂꯨꯍꯩ"꯫ ꯀꯩ ꯅꯤꯡꯊꯧꯗꯨꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ "ꯍꯥ, ꯀꯗꯥꯏꯗ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯍꯧꯗꯣꯡꯒꯤ ꯃꯃꯩꯗ ꯄꯥꯏꯗꯨꯅ ꯌꯥꯜꯂꯨꯔꯦ꯫ ꯍꯧꯗꯣꯡꯗꯨꯅ ꯃꯃꯩ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯎꯔꯥ ꯑꯃ ꯃꯄꯥꯜꯗ ꯏꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯌꯥ, ꯅꯪꯅ ꯌꯥꯜꯂꯤꯕꯗꯨ ꯏꯃꯩ ꯅꯠꯇꯦ ꯇꯧꯔꯥꯅꯤ, ꯁꯦ, ꯏꯃꯩꯁꯤꯗ ꯄꯥꯏꯌꯨꯁꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯨꯁꯨ ꯌꯦꯡꯗꯅ ꯎꯔꯥꯗꯨꯗ ꯑꯃꯨꯛ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯩ꯫ ꯍꯧꯗꯣꯡꯗꯨꯅ ꯃꯃꯩꯗꯨ ꯊꯥꯗꯣꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯔꯗꯨꯅ ꯂꯩꯈꯨꯜꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯃꯄꯤ ꯀꯥꯏꯅꯔꯕ ꯌꯦꯅꯥꯎ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯂꯣꯠꯇꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯗꯨ ꯐꯥꯗꯨꯅ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯁꯥꯏꯗꯨꯅ ꯍꯥꯎꯅ ꯑꯁꯨꯝ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯩꯗꯨꯅ "ꯏꯅꯦ, ꯀꯔꯤꯅꯣ ꯆꯥꯔꯤꯕꯗꯨꯕꯨ" ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯪꯒꯤ ꯅꯇꯥꯎ ꯃꯔꯥꯝ ꯆꯦꯡꯕꯧ ꯑꯗꯨ ꯍꯥꯠꯄ ꯉꯝꯅꯅꯕ ꯑꯩꯒꯤ ꯏꯈꯣꯡ ꯑꯅꯤ ꯑꯁꯤ ꯁꯥꯏꯗꯣꯛꯆꯔꯤꯕꯅꯤ꯫ ꯅꯅꯦꯅ ꯍꯥꯏꯔꯤꯕꯁꯤ ꯑꯔꯨꯕ ꯂꯩꯋꯥꯅꯤ"꯫ ꯍꯧꯗꯣꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩ ꯅꯤꯡꯊꯧꯗꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯔꯨꯕ ꯂꯩꯋꯥꯅꯤ, ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯕ ꯈꯜꯂꯗꯨꯅ ꯃꯥꯁꯨ ꯆꯥꯔꯛꯇꯕꯒ ꯀꯨꯏꯔꯕꯅꯦ ꯃꯈꯣꯡ ꯑꯅꯤ ꯑꯗꯨ ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃ ꯃꯊꯟꯇ ꯆꯤꯛꯊꯠꯆꯔꯦ꯫ ꯃꯗꯨꯗꯗꯤ ꯑꯄꯪꯕ ꯀꯩ ꯅꯤꯡꯊꯧꯗꯨ ꯆꯩꯅꯥꯈꯣꯜꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ꯫ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯗꯨꯅ ꯃꯐꯝꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯖꯔꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯄꯥꯎ ꯑꯗꯨ ꯃꯔꯥꯝ ꯆꯦꯡꯕꯧꯗ ꯇꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫